ꯑꯣ ꯊꯥꯔꯣ ꯉꯥꯏꯈꯣ ꯍꯥꯏꯕ ꯅꯪꯕꯨ ꯉꯥꯏꯈꯣꯕ ꯅꯪꯅ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯐꯥꯕ ꯉꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯅꯪꯗꯨꯅ ꯋꯥꯅ ꯑꯗꯨꯝ ꯂꯩ ꯇꯥꯕ ꯅꯠꯇꯦ ꯅꯪꯕꯨ ꯌꯨꯝ ꯐꯖꯕꯒ ꯁꯥꯗꯨꯅ ꯀꯥꯔꯒ ꯇꯣꯡꯂꯒ ꯆꯠꯄꯗꯣ ꯄꯥꯝꯗ꯭ꯔꯣ ꯍꯥꯏꯕ ꯑꯣ ꯑꯩꯗꯤ ꯁꯤꯅꯤꯡꯗ꯭ꯔꯤꯀꯣ ꯑꯩꯗꯤ ꯁꯤꯕ ꯉꯝꯈꯤꯔꯣꯏ ꯍꯌꯦꯡ ꯁꯤꯔꯒ ꯀꯥꯔ ꯇꯣꯡꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯒꯤ ꯃꯌꯥꯗ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯌꯥꯎꯏ ꯍꯥꯏꯕ ꯑꯣ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯃꯥꯒꯤ ꯃꯌꯥꯗꯒꯤ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯁꯛꯇꯨ ꯎꯔꯅꯤ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯁꯤꯔꯅꯤ ꯑꯣ ꯏꯇꯩꯃ ꯊꯥꯔꯣ ꯇꯥ ꯊꯝꯕꯧꯒ ꯀꯣꯡꯐꯨ ꯑꯃꯨꯛ ꯇꯧꯅꯔꯕꯣ ꯍꯥ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯇꯣꯅꯥꯎ ꯍꯩ ꯅꯇꯩꯃꯅ ꯑꯩꯕꯨ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯐꯥꯔꯒ ꯃꯥꯒꯤ ꯃꯌꯥꯗꯒꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯄꯨꯔꯛꯎ ꯍꯥꯏꯔꯤꯅꯤꯅꯦ ꯃꯥꯒꯤ ꯃꯁꯛꯇꯨ ꯍꯦꯛ ꯎꯔꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯔꯦꯅꯦ ꯅꯠꯇ꯭ꯔꯣ ꯍꯥ ꯍꯣꯏꯅꯦ ꯇꯥ ꯊꯝꯕꯧ ꯃꯗꯨ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯀꯣ ꯃꯗꯨꯒꯤ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯒꯤ ꯃꯁꯛꯇꯨ ꯍꯦꯛ ꯎꯕꯗꯅꯦ ꯃꯤꯁꯦ ꯈꯨꯗꯛꯇꯅꯦ ꯁꯜꯂꯒ ꯇꯥꯗꯨꯅ ꯑꯗꯨꯝ ꯁꯤ ꯍꯥꯏꯔꯤꯅꯦ ꯇꯥ ꯊꯝꯕꯧ ꯐꯥꯒꯤ ꯇꯥꯖꯅꯨꯀꯣ ꯅꯪꯒ ꯁꯤꯗꯣꯛꯈ꯭ꯔꯗꯤꯕ ꯏꯇꯩꯃ ꯊꯥꯔꯣꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯖꯅꯤꯍꯦ ꯑꯗꯨ ꯀꯣꯛꯄꯤ ꯅꯪꯅ ꯀꯧꯇꯥ ꯃꯌꯥꯝ ꯌꯥꯟꯕ ꯂꯤꯛ ꯑꯃ ꯄꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯁꯤꯒꯤ ꯀꯣꯛꯇꯥꯒꯤ ꯂꯤꯛꯁꯤ ꯍꯤꯌꯥꯡ ꯑꯊꯧꯕꯗ ꯁꯤꯖꯤꯜꯂꯗꯤ ꯃꯥꯅ ꯍꯦꯛ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯃꯈꯣꯟ ꯊꯣꯛꯇꯣꯏꯅꯤ ꯃꯗꯨꯒꯤ ꯃꯈꯣꯟꯗꯨ ꯇꯥꯔꯒ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯕ ꯌꯥꯔꯦꯗꯅ ꯏꯇꯥꯎ ꯀꯣꯛꯄꯤꯛꯁꯦ ꯃꯀꯣꯛ ꯄꯤꯛꯆꯕꯒꯤ ꯋꯥꯅꯤ ꯁꯤꯡꯕꯗꯤ ꯐꯖꯅ ꯁꯤꯡꯉꯤꯍꯦ ꯃꯁꯤꯒꯤ ꯌꯥꯍꯣꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯩꯒꯤ ꯗꯥꯏꯃꯟ ꯑꯗꯨ ꯍꯦꯛ ꯀꯥꯎꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯌꯩꯌꯨꯍꯦ ꯐꯒꯅꯤ ꯕꯣꯁ 야, 푹자오. 야호바도 예유 하이라가 까리 예목 떠오래 하. 예유네 낭보. 보스, 아이기 고치 파라가 레이그레 보스. 하기 마마이도 우드나봐 안누 아무바 윕살라게 ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯃꯃꯤꯠ ꯇꯥꯡꯕ ꯅꯨꯄꯥ ꯑꯃꯒ ꯃꯅꯝ ꯄꯣꯟꯕ ꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯔꯨꯞ ꯑꯅꯤ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯊꯥꯗꯣꯛꯅꯔꯝꯗꯦ꯫ ꯑꯃꯅ ꯃꯃꯤꯠ ꯇꯥꯡꯕꯅꯤ ꯑꯗꯨꯒ ꯑꯃꯗꯨꯅ ꯃꯅꯝ ꯄꯣꯟꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯅꯗꯨꯅ ꯀꯩꯒꯤ ꯃꯄꯥꯜ ꯅꯥꯄꯤꯅ ꯇꯥꯡ ꯅꯥꯄꯤꯒꯤ ꯃꯄꯥꯜ ꯀꯩꯅ ꯇꯥꯡꯕꯒꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯁꯣꯏꯅꯥꯏꯖꯔꯕꯁꯨ ꯃꯔꯨꯞ ꯑꯅꯤ ꯑꯁꯦ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯟꯗꯤ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯔꯨꯞ ꯑꯅꯤ ꯑꯁꯤꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯨꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯗ ꯃꯔꯨꯞ ꯑꯅꯤ ꯑꯗꯣ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯎꯍꯩ ꯄꯥꯝꯕꯤ ꯐꯖꯈ꯭ꯔꯕ ꯑꯃꯈꯛ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯇꯥꯎ, ꯑꯁꯤꯒꯤ ꯎꯁꯤꯗ ꯎꯍꯩ ꯑꯃꯨꯟꯕ ꯌꯥꯝꯅ ꯄꯥꯜꯂꯤꯅꯤ ꯏꯇꯥꯎ꯫ ꯑꯗꯨꯗꯤ ꯏꯇꯥꯎ ꯆꯥꯅꯒ ꯂꯥꯝꯕꯅꯦ, ꯑꯩꯈꯣꯏꯅꯤ ꯍꯩꯁꯦ ꯍꯦꯛꯑꯒ ꯍꯦꯛꯇ ꯆꯥꯔꯁꯤꯔꯦ ꯏꯇꯥꯎ? ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯎꯍꯩꯁꯤꯡ ꯑꯁꯤ ꯆꯥꯔꯁꯤ꯫ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯅ ꯎꯍꯩꯁꯤꯡ ꯑꯗꯨ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯣꯏꯅꯥꯏꯕ ꯑꯣꯏꯔꯨꯕꯅ ꯎꯍꯩ ꯑꯗꯨ ꯀꯝꯗꯧꯅ ꯍꯦꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯏꯇꯥꯎ, ꯅꯪ ꯍꯥꯏꯔ ꯅꯃꯤꯠ ꯎꯗꯦ, ꯎꯍꯩ ꯍꯦꯛꯄ ꯉꯝꯃꯔꯣꯏ꯫ ꯑꯩ ꯍꯥꯏꯔ ꯏꯅꯝꯁꯦ ꯇꯤꯡꯈꯠꯄ ꯌꯥꯗꯦ, ꯎꯄꯥꯏ ꯂꯩꯇꯦꯅꯤ ꯏꯇꯥꯎ꯫ ꯑꯗꯨꯅ ꯑꯩꯒꯤ ꯅꯪꯒꯟꯁꯤꯗ ꯍꯦꯛꯇ ꯀꯥꯈꯠꯂꯨ ꯏꯇꯥꯎ꯫
ꯑꯁꯨꯝ ꯇꯧꯅ ꯃꯃꯤꯠ ꯇꯥꯡꯕ ꯑꯗꯨꯅ ꯅꯝꯕꯣꯟꯕꯒꯤ ꯃꯅꯪꯒꯟꯗ ꯀꯥꯈꯠꯇꯨꯅ ꯎꯍꯩꯁꯤꯡ ꯑꯗꯨ ꯃꯥꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯃꯥꯔꯛꯄꯗ ꯃꯤꯇꯥꯡꯕꯗꯨꯅ ꯂꯤꯟ ꯑꯃꯗ ꯇꯥꯞ ꯄꯥꯏꯔꯝꯃꯤ ꯏꯇꯥꯎ ꯑꯩ ꯀꯩꯅꯣꯝ ꯐꯥꯔꯦ ꯏꯇꯥꯎ ꯏꯇꯥꯎ ꯅꯪꯗꯤ ꯃꯤꯠ ꯎꯗꯕꯅꯤꯅ ꯎꯍꯩꯗꯣ ꯅꯥꯟꯊꯣꯛꯈꯤꯅꯤ ꯈꯨꯠꯅꯕꯨ ꯄꯥꯏꯈ꯭ꯔꯗꯤ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯗꯣꯛꯑꯅꯨ ꯏꯇꯥꯎ ꯑꯁꯨꯝꯅ ꯅꯝꯕꯣꯟꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞꯇ ꯄꯥꯏꯈ꯭ꯔꯕꯗꯤ ꯊꯥꯔꯨꯅꯨ ꯆꯦꯠꯅ ꯄꯥꯏꯌꯨ ꯍꯥꯏꯔꯛꯄꯗ ꯃꯃꯤꯠ ꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯟꯗꯨ ꯃꯀꯣꯛꯇ ꯀꯟꯅ ꯄꯥꯏꯁꯤꯜꯂꯝꯃꯤ ꯃꯍꯨ ꯄꯥꯟꯕ ꯂꯤꯟ ꯑꯗꯨꯅ ꯃꯃꯤꯠ ꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯦꯠꯄ ꯍꯧꯔꯛꯄꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯃꯃꯤꯠ ꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯟ ꯑꯗꯨ ꯂꯩꯃꯥꯏꯗ ꯈꯪꯊꯥ ꯊꯥꯗꯔꯝꯃꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯂꯩꯃꯥꯏꯗ ꯇꯨꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯂꯝꯃꯤ ꯇꯨꯔꯨꯕꯗꯒꯤ ꯍꯧꯒꯠꯂꯛꯄꯗ ꯃꯃꯤꯠ ꯇꯥꯡꯕ ꯅꯨꯄꯥꯗꯣ ꯃꯃꯤꯠ ꯈꯪꯎ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯅꯝ ꯄꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯝ ꯄꯣꯟꯕꯒꯤ ꯑꯅꯥꯕꯗꯣ ꯐꯔꯝꯃꯤ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯅꯥꯕ ꯑꯗꯨ ꯐꯔꯛꯄꯗ ꯃꯔꯨꯞ ꯑꯅꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯥꯕ ꯐꯔꯕꯅꯤꯅ ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯟ ꯇꯥꯜꯂꯨꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯔꯨꯞ ꯑꯅꯤ ꯑꯗꯣ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕ ꯋꯥ ꯈꯟꯅꯕ ꯍꯧꯔꯝꯃꯤ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯅꯥꯕꯁꯨ ꯐꯔꯕꯅꯤꯅ ꯂꯪꯐꯩ ꯆꯠꯄꯗꯁꯨ ꯑꯀꯥꯏꯕ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯀꯟꯅ ꯁꯨꯔꯒ ꯁꯦꯟ ꯇꯥꯜꯂꯁꯤ ꯏꯇꯥꯎ ꯆꯨꯝꯃꯤ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯥꯏꯔꯦ ꯃꯤꯠ ꯐꯖꯅ ꯎꯔꯦ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯅꯤꯁꯦ ꯂꯥꯡꯐꯩ ꯆꯠꯄ ꯌꯥꯔꯅꯤ ꯈꯜꯂꯤ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯂꯥꯡꯐꯩ ꯆꯠꯅꯅꯕ ꯋꯥ ꯀꯟꯅ ꯈꯟꯅꯔꯝꯃꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯗꯗꯤ ꯁꯦꯟ ꯌꯥꯝꯅ ꯇꯥꯟꯕ ꯌꯥꯕ ꯃꯐꯝ ꯂꯩꯇꯦ ꯑꯗꯨꯅ ꯁꯦꯟ ꯌꯥꯝꯅ ꯇꯥꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯅ ꯇꯣꯏꯅ ꯆꯠꯅꯗꯕ ꯃꯐꯝꯗ ꯁꯦꯟ ꯇꯥꯟꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯌꯥꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯑꯐꯪ ꯑꯐꯪꯕ ꯁꯨꯒꯅꯤ ꯑꯐꯪ ꯑꯐꯪꯕ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯂꯥꯡꯐꯩ ꯊꯣꯔꯛꯂꯝꯃꯤ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯂꯥꯡꯐꯩ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯪꯊꯣꯛꯂꯝꯕ ꯂꯧ ꯎꯕꯗ ꯁꯤꯖꯤꯟꯅꯕ ꯎꯀꯥꯏ ꯑꯃꯈꯛ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯣ ꯊꯦꯡꯅꯔꯝꯃꯤ ꯏꯇꯥꯎ ꯇꯥꯔꯝꯕ ꯄꯣꯠ ꯃꯥꯡꯍꯜꯂꯔꯣꯏꯁꯤ ꯎꯀꯥꯏꯁꯦ ꯀꯥꯟꯅꯔꯛꯄ ꯌꯥꯏ ꯎꯀꯥꯏꯁꯦ ꯈꯨꯟꯖꯤꯜꯂꯁꯤ ꯀꯣꯟꯅ ꯀꯥꯟꯅꯔꯛꯄ ꯌꯥꯏ ꯈꯔ ꯆꯠꯂꯒ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯊꯦꯡꯒꯨ ꯑꯃꯒ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ ꯏꯇꯥꯎ ꯁꯤꯗꯤ ꯊꯦꯡꯒꯨꯅꯤꯅꯦ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎꯅ ꯎꯀꯥꯏꯗꯣ ꯈꯨꯜꯂꯕꯅꯤꯅ ꯑꯩꯁꯨ ꯊꯦꯡꯒꯨꯁꯦ ꯍꯦꯛꯇ ꯈꯨꯜꯂꯒꯦ ꯏꯇꯥꯎ ꯀꯣꯟꯅꯅꯦ ꯀꯥꯟꯅꯔꯛꯄꯁꯨ ꯌꯥꯏꯑꯕ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯣ ꯃꯈꯣꯏꯅ ꯂꯝꯕꯤꯗꯒꯤ ꯈꯨꯜꯂꯛꯄ ꯎꯀꯥꯏ ꯑꯗꯨꯒ ꯊꯦꯡꯒꯨ ꯑꯗꯨꯒ ꯍꯌꯦꯡ ꯀꯣꯟꯅ ꯀꯥꯟꯅꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯂꯥꯡꯐꯩꯒꯤ ꯂꯝꯕꯤ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯕ ꯈꯣꯡꯆꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯔꯨꯞ ꯑꯅꯤ ꯑꯗꯣ ꯁꯨꯛꯈ꯭ꯔꯕ ꯎꯃꯪꯗꯨꯗ ꯂꯩꯔꯝꯕ ꯌꯨꯝ ꯑꯃꯈꯛꯇ ꯊꯨꯡꯂꯝꯃꯤ꯫ ꯌꯨꯝꯗꯣ ꯍꯦꯛ ꯌꯧꯕꯒ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯈꯛꯇꯪ ꯃꯇꯣꯝꯇ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯔꯨꯞ ꯑꯅꯤ ꯑꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯨꯛꯈ꯭ꯔꯕ ꯎꯃꯪꯗꯨꯗ ꯉꯁꯥꯏ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯅ ꯊꯨꯡꯂꯈꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯎꯃꯪꯗꯨꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯊꯨꯡꯂꯔꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯍꯔꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯣ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯨꯝꯗꯨꯗ ꯀꯧꯁꯤꯟꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯥꯕꯨ ꯐꯥꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯍꯤꯡꯆꯥꯕꯤꯁꯤꯅ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯆꯥꯊꯣꯛꯈꯤꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯍꯤꯡꯆꯥꯕꯤꯁꯦ ꯍꯥꯠꯂꯒ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯩꯖꯔꯝꯖꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯍꯥꯠꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯀꯟꯕꯤꯔꯁꯤ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯅ ꯂꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯄꯣꯡ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯄꯨꯟꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤꯗꯣ꯫ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯅ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯟꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯦꯛꯇ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯇꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗꯣ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯠꯄ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯊꯧꯔꯥꯡ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯗꯨ ꯀꯔꯤꯒꯨꯝꯕ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯥꯊꯣꯛꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯃꯌꯥꯝ ꯑꯗꯣ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯗ ꯁꯤꯠ ꯅꯥꯟꯅ ꯇꯥꯛꯊꯣꯛꯂꯝꯃꯤ꯫ ꯇꯥꯗ, ꯍꯤꯡꯆꯥꯕꯤꯁꯤꯅ ꯂꯩꯔꯤꯁꯦ ꯃꯇꯣꯝꯇꯅꯤ꯫ ꯑꯩꯅ ꯃꯥꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯑꯩꯕꯨ ꯀꯤꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤ ꯌꯨꯝꯁꯤꯗ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤ꯫ ꯑꯗꯨꯗꯤ ꯏꯕꯦꯝꯃ, ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯑꯔꯣꯟ ꯑꯊꯨꯞꯁꯤꯡꯗꯣ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯂꯤꯔꯣ꯫ ꯍꯤꯡꯆꯥꯕꯤꯁꯤꯒꯤꯅꯦ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯊꯋꯥꯏ ꯃꯤꯁꯦ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯣꯏ ꯂꯩꯕꯅꯤ꯫ ꯑꯩ ꯇꯥꯗ ꯈꯣꯏꯗ ꯇꯥꯛꯀꯦ꯫ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯍꯤꯡꯆꯥꯕꯤꯗꯣ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯣꯏꯅ ꯃꯥꯡꯍꯜꯍꯧꯔꯗꯤ ꯍꯤꯡꯆꯥꯕꯤꯗꯣ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯇꯥꯗ ꯈꯣꯏ ꯍꯤꯡꯆꯥꯕꯤꯗꯣ ꯌꯧꯔꯛꯑꯅꯤ꯫ ꯃꯥ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯣꯏꯅ ꯃꯥꯡꯍꯜꯂꯁꯤ꯫ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯤꯔꯨꯡ ꯇꯦꯟꯗꯣ ꯑꯃꯨꯛꯇ ꯊꯨꯗꯦꯛꯄꯤꯌꯨ, ꯑꯗꯨꯒ ꯇꯨꯝꯕꯥꯗꯨꯁꯨ ꯊꯨꯒꯥꯏꯕꯤꯌꯨ꯫ ꯈꯔ ꯊꯨꯕꯤꯔꯣ ꯇꯥꯗꯈꯣꯏ, ꯃꯇꯝ ꯃꯥꯡꯍꯟꯕꯤꯔꯅꯨ꯫ ꯃꯇꯝ ꯃꯥꯡꯍꯟꯕꯤꯔꯅꯨ, ꯂꯤꯔꯨꯡ ꯇꯦꯟꯗꯣ ꯊꯨꯗꯦꯛꯄꯤꯔꯣ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯂꯤꯔꯨꯡ ꯇꯦꯟꯗꯨ ꯊꯨꯗꯦꯛꯅꯕ ꯑꯗꯨꯒ ꯇꯨꯝꯕꯥ ꯑꯗꯣ ꯊꯨꯒꯥꯏꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯃꯗꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯛꯄꯗ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯍꯩꯁ, ꯀꯔꯤꯅꯣ? ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯑꯩꯒꯤ ꯌꯨꯝꯗꯨꯗ ꯃꯤ ꯆꯠꯄ ꯆꯪꯕ ꯌꯥꯎꯔꯕ ꯃꯥꯜꯂꯤ꯫ ꯍꯩꯁ, ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯄꯥꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯏ꯫ ꯏꯁ, ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫
Khara thubiro tada khoi. Mata mangan birano lirum tendo thudekpiro. Talaktuda hingjabi ado ngarang ngangladana mayum tamna pasilalami. Minam namida. Nahan makaiga manadaba manam ngasi namida. Ngasi namida. Soidana yung sige manong takanagumba matilayang batari. Hay, imong dalay ba minang bu kayam sao ba mino? Nang bu ay muksaw bro. Nang bu ay muksaw ba jalo? Hay, imong daloli ba nang bu kayam sao kay hay ba ni? Narile di tuklaw ni. Makhoi uhumda hingjabi duna hanglakpada khumpham khangdana tuminna leirami. Tu yengu hey madu na igi samjet ni ne. Hais. Chaw kharba ukay ado manungda leiriba midugi samjet ni harakpada hingjabi ado ngaglami. Tu yengu hey madu na igi kok ta laiba hikpi ni ne. Hais. Wadu tabada hingjabi ado kiduna maning halami. Adubu imungdagi mitangbana hakthi khanbado tarami. Imungda leiribasidi taibang soidana oigani. Lairamudo nang khangani. Tangna phangba tanjadu nanthok hankinu haiduna nupi macha aduna nupa aniduda takshilame. Kwang si tekle. Khambra. Asumna marup aniduna lirung ten tumba amadi tenawa macha yawba khawsing ado manghan tahlaba matungda hingjabi ado siduna tarami. Hingjabi duna sikhibada makhoi ahumdo yamna harawrami. Amadi nahan makhai hingjabi duna phajinduna thanamba nupi macha dusu numitudagi maning makha tamkhirami. Wari isina piriba moral di lausing amadi thawna leiba midi mai pai lausing leiba amadi aki akhang leitaba bitangba amasung nambonba marup anina hingjabi ado hatuna nupi macha adugi thawai kanpikhi.